lemon water asi mi ayambana pamna thaknaba mahi ama oirabasu acid reflux naba mi yaga mari leinaba leina mouth ulcer citrus allergy amadi anaba amagidamak hidak leptana chariba miyoi amadi pukki anaba loinaduna leiba mi singi oinade kudong thiningai oi haina akhang ai singna piba report amana haire report asina hai lemon water asi acidic oibana acid reflux naba mina thaklabade esophagus ta sokan batan natana thabak amadi khanawda yamna saba phahole sensitive oiba ya natraga dental issue leiba mi singdana lemon juice thakpana yagi enamel ko khanduna ya adu sensitive oirakpa machu honglakpa amadi ya tin chaba thohale mouth ulcer leiba mina lemon water thaklabade champrada yawba citrus acid aduna hena sokhanduna thuna oishinba ngapande gastric natraga sensitive stomach oiba mi singda lemon water thakpana diarrhea puk naba oningba amadi puk kangkhatpa tahole hidak guli chaduna leiba blood pressure diabetes amadi thyroid naba mi singna lemon water thaklabadi makhoida chariba hidak adu mayak chamhanduna masada kana hande citrus allergy leiba mioi singi oinade lemon water thakpa matamda masada hakachaba ngangba pongkhatpa amadi karigumba matamda sor honbagi awaba mayoknabasu adumak thoi haina report asina makha tare